Michael Lamjathang Haukif ki Churachandpur da leiba yung mai thakiba thodok adubu NIA da sinakinaba Manipur lengakna Manipur Police da taksinki Churachandpur da yauna Manipur gi mafam kayadagi security force na vom yauna yamlaba khujugulai kya fagat pamamkre amadi Manipur da hauji kangluf anigi marakta thokliba irang asida maitei amadi kuki furup animakna khulai thadok naduna yanaba table amada laknaba union minister Kiran Rejijuna kangluf anigi marakta appeal torli Kurumjari ISCOM News Meng Tabiri Bupuna Magpu Kherodari Bamna Taram Nokchari Hojik Pau Sandok na Pizari Mamang Tha Haibadi August Kuntra Mathoida Thado Drive ki Luchingba Amasu Oiriba BJP gi Wangang Loisu Oina Leiba Mioi Amage Churachandpur da Leiba Yumbo Mioi Kharana Mai Thadokiba Thawong Adugi Matangda National Investigation Agency NIA da Thigat Hanaba Manipur Government na Manipur Police cha Pautak Pikre Manipur government ki maike dege Manipur police makokta ikiba charol amada BJP ki wangang loi oriba Churachandpur dege T Michael Lamjathang Haukif ki mayum maitha kiba thodok aduga mari leinana lokhat kiba case adubu NIA da sinakinaba taksilakhi haide T Michael Lamjathang Haukif ki Churachandpur da leiba yum adu August kuntra mathoida mafam aduda Manipur gi Chief Minister Nongthomam Biren Singh ge mayok ta chatkiba miyam gi rally amagi manungda masak khangdaba miyoi kharana mai thadokibani numit adugi thodok adu thoktringei mamang numit taruk ni da khulai paiba miyoi kharana su mahaki yumda changlaklaga T Michael Lamjathang Haukif ki yum thugairamba thodok thokpa leikrabani Haukiba pung kunmari asigi manungda Manipur Police yauna tongan ba security force ke apunba team singna Churachandpur district yauna mafam kayadagi yamlaba nongmai vom nongmai maru kaya fagat pangamkre haina Manipur Police Control Room dagi thadorakpa charol amada khangalakli Churachandpur district ke Moljol khulda Manipur Police injo Tibetan Border Police amadi Assam Rifles yauna chathakiba thiba humbagi thabak amada Pampi Mari 12 por RDS ahum mortar vom ahum fagatki amaromda Manipur Police amadi Army na chathakiba thabak amada district asimaki mawvom dagi fit manga kharahen na sangba rocket ama fit ahum lom sangba rocket ama country made mortar ama mayai oiraf chawba mortar ani country made mortar vom amadi Magazine ga konana pistol ani marumapan single barrel rifle ama kilogram taruk kharahen lumba pokhai bayaba machak sing meter tarataret sangba cortex wear gal oinana meter mapan sangba fuse wear phagat pangam ki Imphal West district ke Khongnang Pokpi Chingsang Pareng dege Manipur Police na so MP5A3 machine pistol ani Magazine ani ga konana INSAS Excalibur rifle amaga maru kuntra taret ka sufagat ke Thoubal district ke Fungai Chingdagi Manipur Police amadi Army ge apunba team amana Magazine ga konana 9mm ge SMG carbine ani 12 bore ge single barrel nongmai ama Magazine ga konana 9mm ge pistol ama Magazine ga konana pistol kuntra nithoi ge pistol ama ICE-36 की hand grenade manga arming ring mari chief launching ani nongwai maru tara nithoi detonator ama bulletproof iron plate ani BP jacket ama jar smoke grenade ama stun cell ani walkie talkie set amagasu fagat ki haide India amadi Myanmar ani gilona bang ngamkai paringda leiramba free movement regime AFMR adubu government of India na muthalagani haiba khongthang asibu the National Socialist Council of Nagaland Isak Muiwa NACNIM na akan mamongda condemn torakli NACN GPRN na thadorakiba press
statement abada India government na lokalagliba kongthang asina ngamkhai paring asida leijoriba Nagagi lamsing namfuda lokshinaba honarakpa kongthang amani masida natana kongthang asina naga tariba lamsing haibadi Nagalimgi oiba Sashinnaba lamgi boundary ama yatnaba honarakpa kongthang amani hairi Jahitra kayadagi ngamkhai paring asida Naga sing amata oina kunda leitaduna leiraklaba asida Indiana machet thugairaga Kutlingba haiba divide and rule policy sanaduna leire National Security Mitop Sangsilakpa amadi drug lalol itik taurakpagi mingda FMR muthatpa amadi Ngamkai sambal khaba haiba asina Naga singi matakta Indiana chotharakpa kongthang amani loinana masi international law adubo khonggoinabani India amadi NSC and IM anigi marakta mamang chahi lisingani taramanga da framework agreement ama sign tawnakrabasu makhatana Naga singbu namthaduna thambagi thawong India ga chatharaktuna lakli hainasu cherol aduna maral siri Liangmai Naga Furuf ke mihut kangbu amana ngarang Manipur ge Chief Minister ga unakre unaba aduda mihut kangbu sing adna hojik paliba leingak asina lamdam asige chawkhat thorang amadi punsi mahing kaya gi matangda lokhalagliba thabak thoram kaya gi matangda wari sanaki haire Chief Minister Nongthomam Biren Singh na mahaki social media platform Facebook amadi X handle da thagalakiba warol amada Liangmai Naga Furuf ichil inaw sing gi maraktage Nupi mihud amana mahaka ngarang unaba aduda mahaki government asina drugki mayokta changsilakliba war asigi matangda wafam kaya thambiramba aduginamak thagatpa phongdoki Nupi aduna phongdoklamba asigumna khongthang sing asi school singi lairik singda tungkoina Kanghaunaba hafam thoi amadi mahakna thabaktagi pothakrabasu makhatana angang singda wari lirongani haiki masidanatana nongmaijing numit khudingi Chief Minister gidamak punsin nungsangna leinaba bor pibiba oisanu haina thongni jai haiba wai sing tabada Chief Minister na hainingai leitana tawbimal khangba utki haide Manipur gi leader da war on drugs karam hai na ho kana gino hai bisi ira da satra sing su ai ma pa haning no loi re star adu ashi ai hai ni adu I pray that this will happen ai hingling da kari gumba si gumba textbook to talk di I will take my opportunity to teach the children again a guitar officer hai ni ashi ni adu na sir aduna sir gitama ko nang mental health gitama asi kuma program asu chawba prithivi na counter to na lekroba asi fogda in na tat na leng deduna lebiba haibisi anga kuni shorgi kudoni haibisi haizani Ministry of Rural Development Government of India ge senthang makhada khungang amaga lambi thong samnahanaba samgat sagatpagi thabak thoram kaya Pradhan Mantri Gram Sadak Yojana PMGSY na paikhatlabasu Bishnupur District ki kumbi AC ge manungda scheme asina suriba thabak sing working period loikrabasu thabak sing mapung fana loisindriba asiga mari lenana RD and PR Minister na akan ba mideng changduna mathang tha October mga fawbagi manungda anoba contractor ama thabiraktuna thabak suba hauhanbiu haina lamdam asigi miyamna diwan tawrakli Ingkum jali singhani tara nipan gi PMGSY gi package number MN MRGO 102 phase 11 Sagang Suknu Rota Wangu Maka Faubagi Lambi Asi Semba Loishindabagi Matangda Ngasi Lambi Dugi Club Amadi Mera Paibi Singna Lambi da Thoraktuna Atuba Matamda Makatana Tabak Suba Haunaba Wafam 11 Star Club Sadang Kongi Advisor and Local na Fongdorakli Mahak Nahai Lambi Ase Matam Kuina Loisindana Lerakpana Kudong Tiba Amadi Accident Kaya Tokiba Yaunakre Kayarak Hanasu Lambi Ase Loishin Binaba Tabak Ase Busuriba Contractor Singda Miyamna Kayarak Haizakiba Lekre and Loke Nahai Chahi Asigi July Kuntarukta Loisindana Leiriba Lambi Asigi Matangda Kumbi Asigi MLA S Prem Chandragi
Salan Konjinda Laiba Yumda PMGSY Bisnupur Division gi Makok Thongba Singh Thabak Asibu Suriba Sub Contractor Singh Amadi MLA Yauna Punna Famidaduna Thabak Asi Atuba Matamda Loisinaba Thazaba Pinaduna Agreement Fauba Tauna Krabasu Thabak Suba Hobidre Hiramasigi Matanda RDNPR Minister na Akan bamideng sangbiduna mathang tha October mga faubagi manungda anoba contractor ama thabiraktuna loisin binaba lairiba thabak sing ase suba hawan biu haina appeal tawrakli Hanagi tikadara natabada atopa tikada anoba ama koi chinba pame thabak suba tang mga bawgi manungda hoba pame maramdi karigino harakanda hanagi leramiba tikadara si koi kumbi kendra ki MLA amadi mari leinaba department singa lekai kungamgi prada singa paminar kanu wari kayama sakre ai wari sakhiba si 2024 gi July gi tang kun taruk ai ban numit asida pun paminar kana koi wari sanakre yana kraba matungda hoji pauda thabu hauradre maram maduna lekai kungangi apam haibabu minister na athubu matamna mieng changbi duna han ki tikadar na tabada athubada thabu faduna tabu ngangada tikadar ma thabirtna thabu ase honbiwa Jiri News Network JNN ge conference holder ngasi ayuk Jananeta Irawat Memorial Trust JIMET ge lifetime president Dr. Chandang Kamal Singh na mifam mapu oiduna pangthokiba mifam na kup na khanaraba matungda hana pangthokani haina lepnaramba thoram maru aina leibak ningba saireng changdamnaba ki quiz competition amade layekpa changdamnabagi thoram Singh Irawat Thavum tha asida pangthokani haina tauramba adu leibaki fibam amadi hojik juriwamgi leiriba fibam asi yenglaga pangthoklaroi haina waref lawkre adubu lakliba September 13 Irawat laikidabagi thauram amadi September 13 Irawat ki mapok numit asida Jamna ayukta bauparada leiba Jananeta Irawat ki mitamda miyamna leisu katuna aduga Numidangi matamdana maira katuna jamna thauram ase pangthokpa haina waref nakhi Manipur da hojik kangluf anigi marakta thokliba irang asida yauriba maitai amadi kuki furuf animak na khulai thadok naduna yanaba table amada laktuna wari sanaduna irang asi loishinaba honabi haina Union Minister Kiran Rijijuna Manipur gi miyamda appeal torakli Union Minister gi wafam masi ngarang New Delhi gi Talkotara Stadium da pangthokpa My Home India haina kauba NGO amana sinkiba North East Student Festival hodok labatungda paumi singda hangba wahang amagi paukum piraduna fongdorakibani Parliamentary and Minority Affairs ki Union Minister oiriba Kiran Rijijuna hai Manipur da leiriba maitai amadi kuki ichil inau pumna makna khulai thadok piduna waroishin ama puraknaba honaminasi Masigidamak India government na so laukat payaba thabak sing loina lauknaba thaurang tawduna leiri Khulai paibana waroisin purakpa ngamloi haiki panbayai madudi mamang chahigi me thadagi hauna Manipurda kuki amadi maitai furuf anigi marakta ungkhatnaba horakpadagi mise mina tholakpadagi hojik fawbada mioi cha kaya laikhidre amadi mioi lising kaya na lanjanaduna leiribani Union Public Service Commission UPSC na pangthokpa National Defense Academy NDA course ki written examination da Sainik School Imphal gi cadet taramari mai paktuna school asigi mai purak pangamkre Sainik School Imphal gi Principal Lieutenant Colonel Satish Kumar Singh na written exam asida mai paklaklaba cadet Singh aduga unaduna Thagatpa fungdokibaga loinana lakadawriba SSB gi sem sabada ahenba wakal thadanaba pukning thogatki NDA course tamnabagidamak mai paglaklaba Cadet Singh adu kumjal lising ani kun humdoi kun mari batchta cadet taruk amasung kumjal lising ani kun mari kun mangagi batchta cadet nipani masigaloinana mai paglaklaba Cadet Singh adugi manungda Sainik School pangwagi cadet taruk su yauri Aroibada maroiba pau amana pizari
साइकिल लमजाथांग हाउकिपके चुरचांदपुर लेबा युम मई थाकिबा थौदोक अदुबु NIA दा सिनकिनबा मणिपुर लेंगाकना मणिपुर पुलिस ता तक्सिनख्रे चुरचांदपुरगी यावना मणिपुर की मफम कयादगी सिक्योरिटी फोर्स सिंगना गोम यावना यामलबा खुसुकुलाई क्या पागतुनख्रे मणिपुर हौजिक कांगलुप अनिगी मरक्ता थोकिबा इरांग असे मैतै अमदी कुकी फुरुप अनिमकना खुलाई थादोकनदुना यानबा टेबल अमदा लाकनबा यूनियन मिनिस्टर किरण रिजिजुना कांगलुप अनिमकता अपील तौरले हौजिक फाउबगे ओइनादि ISCOM न्यूज़ ना पिजबा मणिपुरी पाउ मतंग सलुशन जरे मियंग ताबिरबा पुनमक पोमुकाना खुरुमजरी।